ꯐꯖꯃꯟꯒꯤꯅꯀꯣ Hi Mayam, Mayam puna mapu Meitei just movie channel da Mayam butaram NUNGSIBIDUNA Mayam ngasi video sidi kain habida aina ngasa eukta 1k fadai tawbudo adugi live counting tawbudo adu screen recording oina thamawre bako adu Mayam ucharake aduga loinana haji angang ani ga aiga dum chum piktang na khoi adada iche gi macanu bado akhoi ga toraga chapal katang leire ba adu dum chamina ge moisu jamna angang sing china su ai jawraba karba dum hangna le bako adu da chapal Mayam chapona teda dum migi oiragadi yamna chawbo kaino oiragasu aigidi 1k to jama chawbo kaino omne bako ai satina harawi ba aninga letana ka aduga loina na dede agi nupana su mai 1k phabagi ne na magi aigi polam silebire ba poto kaino bada yenghalake bako adugi poto yenghalake kaino habada adu hoji achapot khara leirai achapot to kaino momo khara kaikang edum yamna chawbo kana teda hayeng 10k faraga chawna phajana celebration tong neba ko haji 1k phabagi ne na harau mangi na ngang sine achapot khara pije ke na achapot khara leireba adu yemina si Mayam Mani kata ngai kerjang 99 jona 1000 pana 1k jo holo please 99 jare angatanga magatang ide matanga 1000 palo 1k commission biraga karamba kanagumba nusibasina Wah, 1k pare. Aina leire hai papoto fajadra Mayam yellow rose. Si okay phaba kudingi sumaina gardening gi oiba plant leijage. Asigi 1k phabagi asi oina leijare aidi kaina di garden se phajasu phajayum da thabada aduga leise laida katpadasu wakhalsu nungai phaja phabasu oidana ko aduduna si oina leibire 1k phabagi aisu harau satina ubada phajamanngina go phajadra se da hojikti thararoi hayeng tharani ada sina nomo gi chawrokna phajari ba makai agi subscriber sisu amuke na jamalakna ba mase luna tawna phajana thamda jade ba ko asisina asang ba chenba sanara ini Mayam yengo heng sise heng phajana sakairaga kanda yenghalake ba Mayam da sisina magi marak siga asang ba chenba sina yellow se mase sakai ri hojik ta purok pase magi mapom se oireba odo pomi Mayam harawe Mayam si leire se ai jam harawe ubda ai harau manina Mayam siga leire achapot khara leire asi dum charage Mayam si angan siga tawna Mayam saminarage yamna kana teda dum harau manina ko te Mayam sagi ge achapot sinte momo leija dre momo kana leija dre ba 뭐가 사되네. 뭐 사내는 너? 뭐 사내네? 내가 뭐 사내고? 알아. 응? 잡아서 하고야. 하고. 그래 이게 자이 너가 시에 잡아서. 그래 이게 자이 너? One kid.
FAJARE kare hai ba la le hai do 1K habagi tapo sai ba hai FAJARE 1K What is it that? How about it? Ma'am, it's now ma'am na support of this. She sat in a hurry. Mono ma'am na support of bitterness. My no one get half a single way about. Now, a support to man hallock but the late mount in high give it a madam a support currently among to get on the Samina get the man hallock but the thing about Paladagi Halapanina, Madam the Tingela Vanina, Dukan come hang there. I don't Dukan Mogi Dukan, Amaka Maka later, madam, pull out again, master pull again, and if I ever pull out, I do not answer to get them sad. I take another guy out, the 100 of him, announcing to get them Samina. Other ma'am Satina Harabe significant Hadi Policata Habadumanako pastor the result home that you do and one keep Haranang at Tango as I Harawa hanging it and other ma'am is now ma'am support of Bibamaki Esu Hadi Isada Tonam Habak the video said don't let them Tangapang no Honazageba other support of you Adugasiki 1K Lorematunga 5K 10K guide do ye hollow ma'am na kang ba is now ma'am na isi video nung ay nung ay batang alak tayo ba support ma'am na nung sina ingon da subscribe to bira 1K jo holis eh ano ma'am isi now ma'am gi mating da gini ba ado na ay su tay gasu nung ay nung ba video hangat pa ngam na hona jage aduga 5K gi Papa matang to aduga sudum kari guma khara dum tau jagani aduga 10K phaba aduga di phajana chauna celebration ama pangthokane ba ado adungi matang to mayam jang na jahon bio ba mayam khangba ado siaraga matang si deletion jirage ado mathang dagi di video nungai ba mayam na pam na ba video do thanga chak pangam na hona ge ado mayam ya pam ba su haibiro kari thangalaga kari nungai ga ba kari matang da soi ba khot pa ga do loina haibiro mayam na china mayam na ado matang si da si haraga lesin jirage ngasi gidi mathangi video da mo mayam ga thingra si igi channel se anoba mi oiraga di anoba mi ne thina bi boiraga di like and subscribe to biramo ngasi ge na di sigale selage mayam bye bye